District anida yauba village samnga hena leiramlei. State asigi district boundary leina village khara thangnana leiba. District anida yauksin ba thengnaba sina Housing Administration da khudong sadaba kaya mayong nariba si thogandana ba. Ngarang famkiba state cabinet ki mifamna district singi deputy commissioner singda district cross tawraga yauriba village sing adu boundary gi matungina masagi yaukfam thokpa district singda lehenanabagi matangda akanba mijeng sangnaba haikhre haire. Ngarang ayuk Chief Minister N. Birena Sira lagduna cabinet hall da pangthokiba state cabinet ki mifam adu loraba matungda government ke spokesperson oriba health minister Dr. Sapam Ranjan gi all secretary ta laiba Maki office ki conference hall da paugi mifam ma pangthokhe mifam adu da spokesperson Dr. S. Ranjan na hai housing state asigi district boundary laina tongan ba village khara district ani da cross tausilaga yauram ba thengna re chaurangna housing village samnga gi mathakta District ani da yauba thengnare masi yamna section ningai oiba wafam ama oibana ngarang famki ba cabinet ki mifam da wafam se unlisted agenda da puthokla khanakhe village amana district ani da yauksin basina district administration da khudong sa da bakaya mayok ngari ba se lahendana ba deputy commissioner sing da hairi ba issue ase loiselaga magi yaukfam thokpa district sing da lehenana ba gi damak akan ba mijeng sangna ba ngarang famki ba cabinet ki mifam na khangan khre haire mahak na hai ngarang pangthoki ba cabinet mifam adu da listed amadi unlisted tapunna agenda kun mangarom khanakhe loinana mifam aduna lakleba February gi tang anida ge pangthokadoriba state assembly gi mifam ga mari lainana mifam hogdokpa numita Manipur gi governor na wanga ga doriba siga mari lainana governor gi address su lainakhe housing state government ke makha da lairiba tongan ba department singda legal officer amamam thambagi mathau tarakpana maram oidaga department tarit ki legal officer amamam regular basis ta hapada cabinet ayaba pikre Legal officer amamam hapnaba ayaba pikiba department sing adude skill labor and employment entrepreneurship public health engineering department home department veterinary and animal husbandry trade commerce and industry law department amasung public works department tane prosecution branch ki oina Imphal West district ke manpower sing bifurcate tawduna punna staff Marfudra district asidage hongdokpada sungarang famkiba cabinet mi famaduna ayaba pikre bifurcate tawbaduda SP, prosecution ane, inspector ane, sub-inspector taraga mapan, assistant sub-inspector kuntraga humdoy amasung, police constable kuntraga mari yaure. State ama saukot na boho na bahay basida, mapandagi company kaya ama, sangsilaglaga. Invest tawduna, industry na singba lingkat pa matawtay, maramaduna, state government ki leriba lamsing ase, revenue department ki makada, industry tawbada, sisinahan ba made, public utility ki sisinan na bathabag sing, private sector, government undertaking na sing bathabag paikalagpada. Lista pinanabagi ayaba cabinet na PK ekaramada lamadugi value gi chada tara natraga upfront fee oina lupa lising yangkai haidiba ni asida karamba ne hena paisa wang bagi haiba du yanglaga lista pithok pa yahan gane rural area gi oina private undertaking na lista loba matamda ekaramada thamada fee oina lupa lising tara aduga urban area dana ekaramage Thama da lupa lising kun oigane state asi sana khona bada thawai yauba lamdam ne loina nang sanaroi kaya na lamdam asigi mingsat kaya ma purak le hai riba sing asi yanglaga state government na sanaroi singbo yokhan na bawa na bada mateng pangboy na neroka gi playground na madi clubhouse sana bagi damagta lamgi apunba mamalgi chada tara government ta thiraga pi bada su cabinet na yaba pk Jenims ke influent treatment plan ETP ge technical supervisor ki post ama hapada cabinet mifam na ayaba pikre loina na Churachandpur medical college ke faculty posting lobada su ayaba pikre luwang sangbam ki primary health sub center ase primary health center da upgrade tauba sagol banda urban primary health center ama thambaga loina na mari laina ba staff sing thamba singjamai gi urban health center ase urban primary health center da upgrade tauba iroi semba ki primary health sub center ase national urban health mission gi makada Health and Wellness Center oina thambadasu ngarang gi cabinet mi phamaduna ayaba pikre loina na handakta se minister N Birena Jasami chatpada mafam aduda laukthoklam matungin na Jasami PIC bu community health center da upgrade tawbaduga tamay gisu CIC da ongkhat pada ayaba pikre health and family welfare gi engineering department ta hanana chief engineer oina leramba Nandakishore na hawkiba December tang kuntraga mathoida thabakta gi pothakraba matungda hai riba post ase PWD gi chief engineer oiramba Tongbram Robindro na mention bada su cabinet na ayaba pikre kamjong amasung Churachandpur da leriba Eklavia Model Residential School gi teaching staff taret aduga nan teaching staff taruk lo bada su cabinet na ayaba pikre handak Bisnupur district ki khawpum lambi da laibag thiba thokdok amada school gi study tour satpa bus ama accident thoktu na mahiroi nupi macha yauna punna miyoi mapan laikhida badugi damakta
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯔꯤꯂꯤꯐ ꯑꯦꯟड ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯕ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯁꯦꯟꯐꯝꯁꯤꯡ ꯄꯤꯕꯗꯁꯨ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯅꯔꯁꯤꯡ ꯀꯣꯂꯦꯖꯀꯤ ꯍꯥꯟꯅ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯁꯨꯡ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯇꯕꯗꯨꯁꯨ ꯐꯨꯜ ꯇꯥꯏꯝ ꯑꯣꯏꯅ ꯍꯥꯞꯄꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯇꯦꯔꯤꯂꯥꯏꯖꯦꯁꯟ ꯌꯨꯅꯤꯠꯀꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯠ 2 ꯂꯧꯕꯗꯁꯨ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯔꯤꯝꯁꯇ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯑꯣꯛꯇꯣꯕꯔꯗ ꯍꯥꯡꯗꯣꯛꯈꯤꯕ ꯇꯦꯂꯦꯃꯅꯥꯁ ꯇꯦꯂꯤꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯟড ꯅꯦꯠꯋꯥꯔꯀꯤꯡ ꯑꯦꯀ꯭ꯔꯣꯁ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯥꯐ 31 ꯂꯧꯕꯗꯁꯨ ꯉꯔꯥꯡ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫